social media amadi newspaper singi marwaba I pausing miyamda thamjare Jiri amasung Mongbung Da Kapsilakhre maitei gi yum ama mai tharam lei amadi bom yauna nomai Kapsilakhre hari keso na tuibong market thinglubagi wahauda Sursanpur da irang thokre Kcp nongdrena marup tauba thingba thamlakli haiba screenshot photo ama viral oiragliba du lupka karigumba hiram amatada mari leinade lupta Kcp nongdren haiba amata leite aikhoidi nongdren khomba lup haibani masi lup miyamna lana uhanna wasilakwa thawong amani masida miyamna samamnaba poktanaba haijari haina kanglai faki arangba thawan misak page update tawragle mathangda Thobal district UNLF organization sir liklang ambagi makada ngarak urea amadi fertilizer gi polom kya khunggang gi awaba taraba praja singda mateng pangthre kemnew hangsingna utonglok cycle gi relic camp singda mattress phajab amadi pilon singba yanthokre mathangda kupi singna singi lam maitai gi na tampaki lam khanbiraga thabak paikhat piyo sahi ama helaglaba kuki jo amadi maitai furup ani gi marakda thogliba lan ase Manipur amadi Bharat laingakna warosin puraktuna yasin naba ngamdana leidi Bharat laingakna nampu hapuda yasin naba purakna bahona bagi mahuta kuki gi na singi lam amadi maitai gi na tampaki lam oigadabani haiba khanbiraga thabak paikhat piyo kuki jo furup ase ingna sikna amadi shanti leina hingba pamba furup amane kuki jo na maitai furup ka yumlo naba ama oina nuksinana leiba pamba natana atopa pamba leite haina Committee on Tribal Unity go to Nantador Posero Lamana Kanhalagle Makasa Tarakpada ITLM na kuki jo singi union territory ama demand to bugulunara Infalda afaspa thamnaba taksin kray